Nangi hanagi ma'am duna kadai sakhaba angang sida mu attack tawsilesina as ko ire he dudi logaina krigeno hojikan thabak chin basida nupi ko bagam ta sangre da aduna ne ashimati ai ko tegina tholaro shoy the lord of neina phasadi ni waside nate masaktubu kamai tawrige pi ngai dadi masaktu yam nushibani ni as masaki wadi bai hai kana de da hojinam ten ga jane lek hek lawe hai da as nangi watasidi kibu kisile ko as yarese wathi gang lerno hembasu thawbagi wadu tadi taningdrabani adubu tinaruba marup mapang oibanina ma nanthokpa yadabani ainaga yumda changda kai thaoina sida laise ma bunu ba boy koide do nana karashino hagen laine yarakani yaroi bo khangri lawbagi mangan mangi do tumandro do pari do kharadi sathibani ko natti nangi se pari ki be waraba as adugi nati mi chawal kino kedoroge wabu haibani mana sathiraga kadongam de ro ha chahi chupa babuk thapiri do ikhoine na dro mana ya do su yaroi farese adu wado tapna khanarse ngai ngamdana asaba sabu su lei poi hainabani ko aduna ingna tapna themna udana hairase aduna phatro hoine adu mai dorse aduna farni adudi aisho mai dokrage yumna su jangam driven ko namu narase ngai kone namon degi phone number yawabna dro yawi kaino adudi aisho mai dokrage asi hairaga thauba gari du thodoktu na chatkhri hembasu makhutto haifet haiduna leihawi aduga machinda sumna soli nusiru dori he mapana phariba masana phatriba ladies killer haisini khara senabiu kaina senarani he thazadu saurang nurang machin pomthoklaga chatpadu ubada parina machin nupida laknarai jan kedore machin na koina mukchi kharbo pomiduna thaza mabungda fat yenglaktuna daso matang sadana phagi tawjarakano ayamna sauni ko nangdi kai gi sauni ba saudradi kaino ngasai gi thauba haibra thauda ba haibra kaino aduna no matang punsi hairaga dasauna harau naga hoi punsi khaina khomi do punbaga sungya yaroi haisini madumi do aidi sunghai haina de aina pisa piklingai degi hauna mana laknarak pase ai adum sauning bane paridu nokfet tawna anga hobi adugi oire daso puloi ke daragi mana adu tawi haina aina hekta yaga da banate ko adudi ngai hakki sum nanthukpa yanabagi pakhum singdin bagi wane ase karamba mino kari wakal khalli haba daso loini khangi moise maro to bu mini aduna pomu unar bu su yaba nate si khangna loina batabani thazadu marak fat thalaktuna ado daso phone pro Muruktuda, namu kai doge havano. Sengan thoi da kolam da tawge tawbani. Kai haido be nangdi. Thambau tan ba se, ma si yohon ge tawba. Nahan su hairakte na aingon de amna sawe. Chan, adugi oradi hairona da. Masu mathau yam chinjabane. Mana khoi da toina lai si bawba ai la hanindrabane. Hoi. Mana budi akhoi gi mateng yam pange haibu hayeng kitada ini hoi mamu hoina yaningdaba mayarapoda akhoi kumfam lewidoine aduna khara laptin tino yam naksina ba yade ko kaino da so sengan thoi di aduguma minate hoine ngan thoi ki puksel di aisu khange magi wana te aina harise ahansing gi wane adu oirasu aidi sengan thoi ga lapthokna badi sungam ngamoi asi hairaga thazadu fet haidoktuna makhwang mapa yorap lairiba ising aduda kumthaduna thambau tanbadu hokre parisu nofet tawna mapukningda asumna khalli chan haijabu yuanida aisu maga kainabada nangondagi da sawni hena wadoni hera sidedi yamena kanjilu ba patida upani kaino
ꯑꯁꯨꯝꯅ ꯄꯥꯔꯤꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯊꯝꯕꯧꯗꯨ ꯇꯥꯟꯕ ꯍꯧꯋꯤ ꯊꯝꯕꯧ ꯇꯥꯟꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯂꯨꯈ꯭ꯔꯕ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯊꯝꯕꯧ ꯃꯁꯥꯡ ꯃꯁꯥꯡꯗꯨ ꯇꯥꯟꯗꯨꯅ ꯄꯨꯈꯠꯂꯛꯄ ꯍꯥꯏꯕꯁꯤ ꯍꯩꯇꯕ ꯃꯤ ꯑꯃꯅ ꯇꯧꯕꯗꯗꯤ ꯍꯦꯛꯇ ꯌꯥꯒꯗꯕ ꯅꯠꯇꯦ ꯁꯤꯅꯁꯨ ꯂꯣꯏꯕ ꯅꯥꯏꯗꯦ ꯃꯈꯣꯏꯒꯤ ꯊꯕꯛꯁꯤ ꯂꯧꯔꯣꯛ ꯄꯟꯊꯥ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯋꯥꯏꯊꯧ ꯆꯤꯡꯒꯣꯟ ꯑꯗꯨꯗ ꯊꯥꯔꯤꯕ ꯀꯤꯍꯣꯝꯁꯤꯡꯗꯨ ꯍꯦꯛꯄꯒꯤ ꯈꯨꯂꯪ ꯑꯃꯨꯛ ꯆꯠꯅꯔꯤꯕꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯌꯥꯝꯕ ꯊꯕꯛ ꯂꯣꯏꯅ ꯀꯟꯅꯩ ꯁꯛꯍꯦꯟꯁꯨ ꯑꯣꯐꯤꯁ ꯆꯠꯇꯕ ꯐꯅ ꯀꯨꯏꯁꯜꯂꯛꯂꯕꯅꯤ ꯃꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯇꯧꯗꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯍꯟꯗꯛ ꯃꯥꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯑꯌꯥꯝꯕ ꯁꯨꯖꯤꯜꯂꯛꯂꯦ ꯍꯥꯏꯕ ꯐꯧ ꯌꯥꯏ ꯊꯥꯖ ꯃꯍꯥꯛꯄꯨ ꯊꯤꯕꯗ ꯁꯛꯍꯦꯟ ꯇꯦꯔꯦꯁ ꯃꯊꯛꯀꯤ ꯔꯦꯂꯤꯡ ꯑꯗꯨꯗ ꯃꯈ꯭ꯋꯥꯡ ꯈꯖꯤꯛ ꯀꯣꯟꯊꯔꯒ ꯐꯣꯟ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯀꯟꯅ ꯌꯦꯡꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯖꯦꯝꯁꯀ ꯂꯣꯌꯥꯒꯁꯨ ꯒꯥꯔꯤꯗꯣ ꯀꯟꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯀꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯑꯔꯀꯦ ꯂꯩꯇ ꯖꯥꯠꯂꯣ ꯁꯤꯕꯣ ꯁꯨꯀꯨꯝ ꯍꯦꯛ ꯈꯨꯝꯗꯦ ꯋꯥꯅꯤ ꯃꯅꯥꯒ ꯂꯣꯏ ꯄꯪꯂ ꯖꯥꯠꯂꯥ ꯏꯃꯥ ꯍꯣꯏꯁꯨ ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯑꯝꯇ ꯂꯩꯕ ꯎꯗꯦꯅꯦ ꯀꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯊꯣꯡꯁꯨ ꯂꯣꯏ ꯍꯥꯡꯉꯤꯅꯦ ꯃꯊꯛꯇ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯇꯦꯔꯦꯁ ꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯦ ꯁꯨꯀꯨꯝ ꯈꯨꯝꯗ ꯉꯝꯕꯅꯦꯕ ꯅꯪ ꯁꯛꯍꯦꯟꯁꯨ ꯃꯃꯥꯏꯗꯣ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯑꯁ ꯈꯪꯅꯤꯅꯦ ꯇꯥꯔꯗꯤ ꯈꯨꯝꯃꯣꯏꯗ꯭ꯔꯣ ꯇꯥꯗꯕꯒꯤꯅꯤ ꯈꯨꯝꯗ꯭ꯔꯤꯗꯣ ꯏꯃꯥ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯑꯝꯇ ꯎꯗꯦ ꯑꯁ ꯈꯪꯗꯦꯗ ꯀꯗꯥꯏꯗꯅꯣ ꯂꯨꯍꯣꯡꯕ ꯑꯃꯒꯤ ꯄꯣꯠꯌꯦꯡ ꯄꯤꯔꯨꯅꯦꯅ ꯏꯁꯧ ꯂꯥꯡꯅ ꯆꯠꯈꯤꯕꯅꯤ ꯏꯃꯥꯁꯤꯁꯨ ꯐꯅꯗꯤ ꯋꯥꯔꯝꯃꯅꯤꯅꯦ ꯃꯇꯨꯇꯤ ꯈꯪꯗꯕ ꯃꯆꯥ ꯑꯃ ꯍꯦꯛ ꯄꯣꯛꯁꯤꯜꯂꯨꯗꯅ ꯅꯣꯏ ꯑꯅꯤ ꯆꯠꯍꯧꯔꯒꯦꯔꯥ ꯅꯠꯇꯦꯅꯦ ꯈꯣꯏꯗꯧꯅꯒ ꯈꯔ ꯁꯧꯒꯠꯄꯒꯅꯦ ꯅꯣꯏ ꯑꯅꯤꯗ ꯂꯣꯏ ꯇꯥꯟꯅꯔꯛꯀꯅꯤꯀꯣ ꯅꯠꯇꯦꯅꯦ ꯑꯩꯉꯣꯟꯗꯗꯤ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯦ ꯀꯥꯏꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯥꯏꯔꯤ ꯅꯣꯏ ꯑꯅꯤꯗꯤ ꯅꯣꯏ ꯑꯅꯤꯗꯤ ꯊꯤꯔꯕꯣꯕ ꯀꯩꯅꯣ ꯈꯪꯗꯦ ꯋꯥꯅꯤ ꯑꯩꯈꯣꯏꯒ ꯅꯪꯒꯗꯤ ꯌꯥꯝ ꯈꯦꯠꯅꯩꯅꯦ ꯕꯣꯟꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯤꯅ ꯄ꯭ꯔꯦꯛ ꯁꯧꯔꯒ ꯂꯩꯔꯦ ꯑꯗꯨꯅ ꯅꯨꯄꯤ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯤꯕ ꯅꯣꯏꯒꯤꯗꯤ ꯏꯃꯥꯁꯤ ꯃꯊꯟꯇꯅꯤ ꯑꯗꯨꯒꯤ ꯍꯥꯏꯕꯤꯕꯅꯤꯅꯦ ꯂꯣꯌꯥꯅ ꯇꯞꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯁ ꯌꯥꯔꯦꯁꯦ ꯅꯣꯏ ꯑꯅꯤ ꯁꯤꯟꯅꯕ ꯍꯨꯏ ꯍꯧꯗꯣꯡ ꯃꯆꯥ ꯕꯦꯛ ꯃꯥꯟꯅꯗꯅ ꯉꯥꯏꯍꯥꯛꯇꯕꯨ ꯎꯅꯕ ꯌꯥꯗꯦ ꯋꯥꯅꯤ ꯆꯤꯛꯅꯗꯧꯒꯤꯒ ꯎꯅꯗ꯭ꯔꯦꯗꯅ ꯑꯃꯅꯁꯨ ꯖꯦꯝꯁ ꯑꯃꯅꯁꯨ ꯁꯛꯍꯦꯟ ꯊꯦꯡꯃꯨꯖꯦꯅ ꯑꯝꯇꯣꯏꯕ ꯌꯥꯔꯦꯁꯦ ꯑꯗꯨꯏ ꯁꯔꯨꯛ ꯑꯥꯔꯀꯦ ꯂꯣꯏꯁꯜꯂꯨꯔꯣ ꯅꯪꯁꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯋꯥꯏꯊꯧꯗ ꯆꯠꯂꯨꯁꯦ ꯑꯗꯨꯒ ꯀꯣꯐꯤ ꯀꯜꯆꯔꯗ ꯀꯣꯐꯤ ꯑꯝꯇꯪ ꯊꯧꯁꯦꯕ ꯑꯗꯨꯏ ꯃꯐꯝꯗꯨꯗꯤ ꯃꯤꯅ ꯀ꯭ꯌꯨ ꯂꯦꯡꯉꯦ ꯍꯥꯏꯕꯅꯤꯍꯦ ꯂꯦꯡꯁꯅꯨ ꯀꯩꯅꯣ ꯁꯛꯍꯦꯟꯗꯨ ꯋꯥꯈꯜ ꯑꯃꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯉꯥꯏꯈꯣꯅꯦ ꯑꯗꯨꯗꯤ ꯏꯃꯥꯁꯤꯗ ꯀꯣꯜ ꯑꯝꯇ ꯇꯧꯒꯦ ꯍꯦꯛ ꯍꯥꯏꯔꯝꯗꯕꯗꯅꯦ ꯍꯣꯔꯦꯟ ꯏꯁꯧꯅ ꯆꯥꯛ ꯀꯨꯞꯄ ꯉꯝꯃꯣꯏꯗꯣꯏꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯛꯍꯦꯟ ꯊꯥꯔꯤꯛꯇ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯊꯥꯔꯤꯛꯁꯨ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ꯭ꯔꯥ ꯔꯤꯡ ꯆꯠꯄ ꯅꯪꯗ ꯐꯣꯟꯗꯨ ꯐꯠ ꯄꯥꯏꯈꯠꯂꯛꯏ ꯍꯜꯂꯣ ꯁꯅꯥ 이마씨, 너희 락도 그냥 원리기. ꯑꯃꯨꯛ ꯆꯠꯇꯧꯔꯕ ꯅꯪ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ ꯑꯁ 그냥 원리기 하버니. 와치 ꯉꯥꯡꯂꯦꯕ. 이마ꯒꯤ 이bungo sak phajaba 이사디 오피서 어이러버니나 타박 mayamse 고팔다 로이나 남친다나 탐비래 아두데디 마서 tawpham khangdrabanina sintoknaba hotnabada thabak singse loina phola saridana aduda nang pabungda phone tarotana hauji napabu ibani office ta haijilli kuibudi kuiroi haipeta amba khatani hai napabungna yam saurabani ko nang 사우링그라 보네. 너희니기 작품도 nga이레이지. yengune mase 아이수 따고 발도 퍼스나 하이럼이두디. hairamde haibana tene thabakse yamalle haiwani 호시 야레. 아이 행 잘라가네. 로이나 시도오게. 마시기디 타바 마 settab 야드레. 아두나 아이 냐학당 잘루기게. kari thabakno nangi thabakse yamkhredo ko 야레. 아두디 한가누고 탐마게. ꯐꯣꯟ ꯑꯗꯨ ꯊꯝꯅꯈ꯭ꯔꯕ ꯇꯨꯡꯗ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯁꯛꯍꯦꯟꯒꯤ ꯔꯨꯝ ꯑꯣꯏꯔꯤꯕꯁꯤ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗꯅꯤ ꯌꯨꯝꯁꯤ ꯃꯊꯣꯜ ꯑꯍꯨꯝꯒꯤ ꯕꯤꯜꯗꯤꯡꯅꯤ ꯈꯨꯠꯍꯩꯕ ꯀꯌꯥꯅ ꯗꯤꯖꯥꯏꯟꯒ ꯂꯣꯏꯅꯅ ꯍꯛꯇꯨꯅ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯁꯥꯈ꯭ꯔꯕꯅꯤ ꯁꯪꯂꯤꯕ ꯃꯆꯨ ꯃꯃꯦꯜꯗꯨꯒ ꯌꯥꯝꯅ ꯆꯥꯅꯩ ꯖꯤꯝ ꯁꯥꯟꯅꯕꯒꯤ ꯇꯣꯉꯥꯟꯕ ꯔꯨꯝ ꯑꯃꯁꯨ ꯍꯥꯞꯂꯤ ꯑꯁꯤꯗ ꯅꯠꯇꯅ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤꯁꯨ ꯇꯣꯉꯥꯟꯕ ꯔꯨꯝ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕ ꯅꯥꯀꯟꯗꯅ ꯄꯤꯛꯇꯛ ꯇꯧꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯁꯨ ꯂꯩ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯜꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅꯕ ꯃꯑꯣꯡꯗ ꯁꯦꯝꯗꯨꯅ ꯊꯝꯂꯤ ꯃꯈꯥ ꯊꯪꯕ ꯅꯥꯀꯟꯗꯅ ꯄꯥꯔꯛ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯤ
ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯅꯕꯒꯤꯗꯃꯛ ꯇꯣꯉꯥꯟꯕ ꯃꯤꯁꯨ ꯊꯝꯂꯤꯕꯅꯤ꯫ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯑꯣꯏꯅꯗꯤ ꯊꯥꯔꯤꯛꯅ ꯌꯥꯗꯕꯗꯒꯤ ꯇꯣꯉꯥꯟꯕ ꯃꯤ ꯊꯝꯗ꯭ꯔꯦ꯫ ꯑꯅꯤꯗꯨꯁꯨ ꯁꯛꯍꯦꯟꯒꯤ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯕ ꯉꯥꯏꯔꯤ꯫ ꯁꯛꯍꯦꯟꯁꯨ ꯑꯣꯐ ꯋꯥꯏꯠ ꯃꯆꯨꯒꯤ ꯐꯣꯔꯃꯦꯜ ꯄꯦꯟ ꯈꯨꯃꯤꯠ ꯌꯧꯔꯞ ꯇꯧꯕ ꯑꯃ ꯁꯦꯠꯆꯤꯜꯂꯤ꯫ ꯐꯨꯜ ꯁ꯭ꯂꯤꯞ ꯁꯔꯠ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯑꯃ ꯇꯥꯏꯠ ꯏꯟ ꯇꯧꯁꯤꯜꯂꯤ꯫ ꯂꯣꯐꯔ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯑꯃꯁꯨ ꯇꯣꯡꯁꯤꯜꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯁꯛꯍꯦꯟꯒꯤ ꯃꯇꯧꯕꯨ ꯌꯦꯡꯂꯤꯕ ꯂꯣꯌꯥꯅ ꯌꯥꯔꯦꯗ ꯀꯨꯏꯃꯟꯈ꯭ꯔꯦ ꯅꯨꯄꯤ ꯎꯅꯕ ꯆꯠꯄ ꯅꯠꯇꯦꯀꯣ꯫ ꯁꯛꯍꯦꯟꯗꯨ ꯌꯥꯇꯣꯟ ꯈꯖꯤꯛ ꯎꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯅꯥꯅ ꯈꯪꯅꯤ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯊꯤꯔꯤꯕ ꯅꯨꯄꯤꯗꯣ ꯀꯣꯏ ꯊꯦꯡꯅꯕꯁꯨ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯊꯦꯡꯕꯨ ꯊꯦꯡꯅꯔꯕ ꯑꯗꯨꯝ ꯄꯣꯔꯛꯑꯁꯦ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒꯤ ꯊꯕꯛꯇꯗꯤ ꯑꯩꯒꯤ ꯊꯧꯅꯤ꯫ ꯌꯥꯔꯦ ꯂꯥꯛꯑꯣ ꯋꯥꯊꯤ ꯉꯥꯡ ꯂꯩꯔꯣ꯫ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯁꯛꯍꯦꯟꯒꯤ ꯊꯥꯔ ꯑꯗꯨꯗ ꯋꯥꯏꯊꯧ ꯇꯝꯅ ꯍꯥꯏꯊꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯒꯥꯔꯤꯗꯨ ꯃꯇꯥꯏꯗ ꯊꯩꯖꯤꯟꯗꯨꯅ ꯈꯥꯝꯂꯕ ꯇꯨꯡꯗ ꯀꯣꯐꯤꯗꯨꯁꯨ ꯑꯣꯔꯗꯔ ꯇꯧꯔꯝꯗꯨꯅ ꯔꯥꯎꯟ ꯇꯦꯕꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯐꯝꯊꯅꯔꯛꯂꯝꯃꯤ꯫ ꯁꯛꯍꯦꯟ ꯃꯐꯝꯗꯨꯒꯤ ꯁꯤꯅꯔꯤꯗꯨ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯀꯣꯛꯇ ꯊꯝꯕꯧ ꯃꯄꯨꯜ ꯑꯃ ꯄꯨꯗꯨꯅ ꯆꯠꯄ ꯑꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯑꯁꯤꯕꯨ ꯌꯣꯟꯅꯕ ꯄꯨꯔꯤꯖꯥꯠꯂꯣ? ꯑꯉꯥꯡꯁꯨ ꯃꯥꯜꯂꯤꯅꯦ꯫ ꯑꯩꯕꯨ ꯂꯣꯏꯅ ꯂꯩꯕꯤꯈ꯭ꯔꯁꯤꯔꯥ? ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯨ ꯊꯝꯕꯧꯁꯨ ꯌꯥꯝ ꯄꯥꯝꯕꯅꯤ꯫ ꯋꯥꯏꯊꯧꯒꯤ ꯊꯝꯕꯧꯗꯤ ꯍꯥꯎꯏꯁꯨ ꯍꯥꯏꯅꯩ꯫ ꯁꯛꯍꯦꯟꯅ ꯁꯥꯒꯠꯂꯤꯕ ꯃꯣꯟꯗ꯭ꯔꯪ ꯑꯗꯨ ꯊꯨꯒꯥꯏꯔꯛꯇꯨꯅ ꯑꯥꯔꯀꯦ ꯁꯅꯥ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯍꯟꯗꯛꯁꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯁꯦ ꯀꯣꯐꯤꯁꯦ ꯏꯪꯈ꯭ꯔꯅꯤ ꯊꯛꯆꯤꯜꯂꯣ꯫ ꯁꯛꯍꯦꯟꯁꯨ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯂꯩꯁꯤꯜꯂꯛꯇꯨꯅ ꯀꯣꯐꯤꯗꯨ ꯂꯧꯔꯗꯨꯅ ꯁꯤꯞ ꯑꯃ ꯑꯅꯤ ꯐꯠ ꯐꯠ ꯆꯤꯡꯏ꯫ ꯅꯤꯄꯥ ꯊꯝꯕꯧ ꯈꯔ ꯂꯩꯒꯤꯁꯦ꯫ ꯌꯥꯏꯅꯦ ꯂꯩꯒꯤꯁꯤꯅꯦ꯫ ꯑꯗꯣ ꯅꯍꯥꯟꯋꯥꯏꯗꯤ ꯁ꯭ꯋꯥꯏꯁꯦ ꯉꯥ ꯆꯥꯛ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯌꯥꯝ ꯌꯣꯟꯕꯅꯦ꯫ ꯉꯁꯤꯗꯤ ꯀꯅꯥꯝꯇ ꯎꯗꯦ ꯋꯥꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯉꯟꯁꯨ ꯌꯥꯝ ꯉꯜꯂꯤ꯫ ꯑꯁ꯭ꯋꯥꯏꯐꯥꯎꯗꯪ ꯍꯥꯏꯐꯦꯠ ꯆꯠꯂ ꯌꯦꯡꯉꯨꯁꯤꯔꯣ? ꯍꯣꯏꯅꯦ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤꯗꯨꯗ ꯃꯊꯪ ꯃꯊꯪ ꯀꯥꯈꯠꯇꯨꯅ ꯖꯦꯝꯁꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯕ ꯍꯧꯏ꯫ ꯁꯨꯝ ꯂꯥꯛꯄꯅ ꯅꯨꯄꯤꯗꯨꯅ ꯊꯣꯡꯒꯥꯜ ꯂꯩꯁꯤꯟꯈꯤꯒꯦ ꯇꯧꯕꯗ ꯁꯛꯍꯦꯟ ꯃꯃꯥꯏ ꯈꯖꯤꯛ ꯂꯩꯊꯣꯛꯂꯒ ꯃꯈꯨꯠꯇꯨ ꯍꯥꯏꯐꯦꯠ ꯇꯤꯡꯊꯣꯛꯇꯨꯅ ꯍꯣꯏ ꯑꯝꯇ ꯉꯥꯏꯈꯣ꯫ ꯊꯥꯖꯗꯨ ꯍꯟꯅ ꯌꯦꯡꯉꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ꯫ ꯑꯣꯏ ꯑꯥꯔꯀꯦ ꯑꯣꯏꯔꯣꯏ ꯀꯧꯔꯨꯔꯅꯨ꯫ ꯑꯗꯨꯏ ꯁꯔꯨꯛ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯅꯠꯇꯦ ꯅꯪꯕꯨ ꯃꯍꯧꯁꯥꯗꯤ ꯊꯝꯕꯧ ꯆꯥꯗꯗꯥꯏꯅꯦ? ꯑꯩꯕꯨꯗꯤ ꯆꯥꯅꯤꯡꯗꯦꯗ ꯏꯃꯥꯁꯤꯗꯣ ꯌꯥꯝ ꯄꯥꯝꯕꯅꯤ꯫ ꯑꯗꯨꯗ ꯁꯨꯝ ꯂꯩꯕꯤꯈꯤꯁꯤꯔ ꯇꯧꯕꯅꯤ꯫ ꯑꯗꯨꯒꯤ ꯋꯥꯁꯨ ꯅꯠꯇꯅ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯑꯁꯨꯛ ꯌꯥꯝꯕ ꯊꯝꯕꯧꯁꯦ ꯃꯀꯣꯛ ꯃꯆꯥꯁꯤꯗ ꯄꯨꯔꯒ ꯆꯠꯄꯁꯦ ꯎꯕꯗ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯍꯟꯗꯛꯃꯨꯛꯅ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕ? ꯅꯍꯥꯟꯃꯨꯛꯁꯨ ꯍꯅꯨꯕꯤ ꯑꯃꯅ ꯊꯔꯣ ꯌꯣꯜꯂꯝꯗꯅ ꯅꯨꯡꯉꯥꯏꯇꯦꯅ ꯇꯞꯇꯥꯏꯁꯨ ꯂꯩꯁꯤꯜꯂꯨꯗꯅ ꯏꯃꯥꯁꯤꯅ ꯂꯥꯟ ꯇꯥꯈꯤꯕꯗꯣ ꯈꯔ ꯈꯔꯗꯤ ꯅꯤꯡꯁꯤꯡꯕ ꯐꯩ ꯀꯣ ꯈꯔ ꯅꯤꯡꯁꯤꯡꯕ ꯐꯩ ꯅꯤꯄꯥ꯫ ꯊꯥꯖꯒꯤ ꯃꯌꯨꯝꯁꯤ ꯃꯦꯟ ꯔꯣꯗꯇꯒꯤ ꯂꯩꯔꯛ ꯃꯆꯥ ꯑꯃ ꯆꯪꯁꯤꯜꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯀꯨꯏꯗꯦ ꯊꯥꯖꯁꯨ ꯐꯤ ꯃꯆꯥ ꯑꯃ ꯃꯃꯥꯏꯗꯨ ꯌꯦꯠꯁꯤꯜꯂꯒ ꯍꯥꯊꯨ ꯍꯥꯊꯨ ꯑꯃꯨꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯦ ꯑꯥꯔꯀꯦ ꯑꯁꯤꯕꯨ ꯍꯧꯖꯤꯛꯇ ꯆꯪꯈꯤꯕ ꯅꯨꯄꯤꯗꯣ ꯅꯠꯇ꯭ꯔꯅꯦ? ꯗ꯭ꯔꯦꯁꯁꯤꯗꯤ ꯃꯥꯜꯂꯤ ꯑꯗꯣ ꯃꯁꯛꯇꯤ ꯎꯍꯧꯕ ꯅꯠꯇꯕꯅꯤꯅ ꯈꯪꯗ꯭ꯔꯦꯗ꯫ ꯑꯗꯣ ꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯍꯪꯁꯤꯔꯣ? ꯀꯃꯥꯏꯅ ꯍꯪꯗꯣꯏꯅꯣ? ꯑꯁ ꯑꯩ ꯍꯪꯒꯦꯁꯦ ꯑꯁꯤ ꯍꯪꯕꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯖꯦꯝꯁꯇꯨ ꯒꯥꯔꯤꯗꯒꯤ ꯐꯠ ꯀꯨꯝꯊꯈꯤꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯆꯥ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ꯫ ꯊꯥꯖ ꯃꯃꯥꯏꯗꯤ ꯅꯣꯡꯈꯠꯂꯛꯇꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯗꯗꯥ ꯀꯩ ꯍꯥꯏꯒꯦ? ꯖꯦꯝꯁꯇꯨ ꯂꯠ ꯂꯠ ꯇꯧꯅ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛ ꯊꯝꯕꯧꯅ ꯄꯨꯔꯒ ꯆꯪꯈ꯭ꯔꯤꯕ ꯅꯨꯄꯤꯗꯣ ꯅꯪ ꯅꯠꯇ꯭ꯔꯣ? ꯊꯥꯖꯗꯨ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯀꯩꯅꯣꯅꯦ ꯁꯤ ꯅꯨꯄꯥꯁꯤꯕꯨ ꯉꯥꯎꯖꯥꯠꯂꯣ? ꯁ꯭ꯋꯥꯏꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦꯅꯦ꯫ ꯊꯥꯖꯗꯨ ꯂꯀꯛ ꯇꯧꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯥꯅꯦ꯫ ꯑꯗꯣ ꯅꯪꯒꯤ ꯊꯝꯕꯧꯗꯨꯕꯨ ꯌꯣꯜꯂꯣꯏꯗ꯭ꯔꯣ? ꯑꯩꯈꯣꯏꯁꯨ ꯈꯔ ꯂꯩꯈꯤꯒꯦ ꯌꯥꯒꯗ꯭ꯔꯥ? ꯅꯍꯥꯟꯈꯩꯗꯤ ꯋꯥꯏꯊꯧ ꯆꯤꯡꯈꯣꯟꯁꯦ ꯊꯝꯕꯧ ꯌꯥꯝ ꯌꯣꯟꯕꯅꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯝꯇ ꯌꯣꯜꯂꯝꯗ꯭ꯔꯦ꯫ ꯍꯣꯏ ꯅꯨꯡꯊꯤꯜꯗ ꯌꯣꯟꯗꯕ ꯍꯞꯇꯥ ꯑꯃꯃꯨꯛ ꯐꯥꯔꯦ꯫ ꯑꯌꯨꯛ ꯉꯟꯇꯥꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯗꯒꯤ ꯍꯦꯟꯅ ꯌꯣꯟꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯕꯨꯗꯤ ꯂꯣꯏꯅ ꯊꯣꯛꯅꯔꯛꯑꯅꯤꯗ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯗꯥꯆꯧꯗ ꯍꯪꯗ꯭ꯔꯗꯤ ꯈꯪꯉꯔꯣꯏ꯫ ꯑꯗꯣ ꯉꯥꯛꯇꯪ ꯍꯪꯕꯤꯒꯦꯔꯣ? ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯥꯏꯒꯦꯕ꯫ ꯑꯗꯣ ꯏꯆꯟꯕꯣꯁꯤ ꯑꯃꯨꯛ ꯊꯣꯛꯂꯛꯏꯁꯦ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ? ꯄꯥꯇꯟ ꯗꯥꯆꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ꯫ ꯑꯣ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯆꯠꯊꯣꯛꯎꯔꯣ ꯑꯗꯨꯒ ꯍꯪꯉꯛꯑꯣ꯫ ꯑꯩꯅ ꯂꯥꯛꯄꯗꯗꯤ ꯗꯗꯥ ꯍꯣꯏ ꯊꯦꯡꯉꯅꯤꯌꯦ꯫ ꯊꯦꯡꯉꯣꯏꯗ
ꯊꯦꯡꯉꯁꯨ ꯑꯗꯨꯝ ꯉꯥꯏꯒꯦ ꯊꯥꯖꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯁꯛꯍꯦꯟꯁꯨ ꯖꯦꯝꯁꯀꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯑꯗꯨ ꯌꯥꯝ ꯀꯨꯏꯔꯤꯗꯨꯅ ꯃꯕꯨꯡ ꯑꯣꯏꯔꯝꯂꯦ ꯗꯥꯁꯧꯗ ꯍꯪꯗ꯭ꯔꯗꯤ ꯈꯪꯉꯔꯣꯏꯌꯦ ꯃꯣꯏꯅ ꯍꯜꯂꯛꯄꯗ ꯊꯦꯡꯉꯅꯤꯁꯨ ꯍꯥꯏꯔꯝꯃꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯁꯛꯍꯦꯟ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯣꯀꯦꯠꯇ ꯍꯨꯝꯖꯤꯟꯗꯨꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯑꯗꯨꯝ ꯉꯥꯏꯔꯁꯤ ꯀꯩꯅꯣ ꯃꯁꯛꯄꯨ ꯎꯍꯧꯕ꯭ꯔꯣ ꯀꯥꯏꯗꯩ ꯃꯁꯛꯅꯣ ꯃꯃꯥꯏꯗꯣ ꯐꯤꯅ ꯌꯦꯠꯁꯤꯜꯂꯤ ꯃꯌꯥꯝꯗꯨ ꯎꯗ꯭ꯔꯣ ꯑꯩꯁꯨ ꯑꯝꯇ ꯌꯦꯡꯒꯦꯅ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯦ ꯎꯄꯥꯏ ꯂꯩꯇꯦ ꯁꯛꯍꯦꯟꯗꯨ ꯃꯃꯥꯏ ꯈꯖꯤꯛ ꯂꯩꯊꯣꯔꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯇꯟꯖꯥꯗꯨꯗ ꯃꯃꯥꯒꯤ ꯀꯣꯜꯁꯨ ꯂꯥꯛꯂꯤ ꯁꯛꯍꯦꯟ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯁ ꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯥꯀꯟꯗꯒꯤ ꯂꯣꯌꯥꯅ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯕꯨ ꯀꯅꯥ ꯑꯣꯏꯅꯤꯒꯦ ꯏꯃꯥꯁꯤ ꯅꯠꯇꯅ ꯄꯥꯏꯈꯠꯂꯣꯗꯅ ꯑꯗꯨꯗꯤ ꯑꯁ ꯅꯪ ꯑꯝꯇ ꯄꯥꯏꯌꯨꯁꯦ ꯑꯩ ꯐꯣꯟ ꯑꯝꯇ ꯄꯥꯏꯅꯤꯡꯗꯦ ꯂꯣꯌꯥ ꯁꯛꯍꯦꯟꯗ ꯃꯉꯛ ꯈꯖꯤꯛ ꯏꯟꯗꯨꯅ ꯐꯣꯟ ꯑꯗꯨ ꯂꯧꯏ ꯍꯜꯂꯣ ꯁꯅꯥ ꯏꯃꯥꯁꯤ ꯑꯩꯅꯦ ꯂꯣꯌꯥꯅꯦ ꯍꯩꯃꯥ ꯏꯆꯥ ꯑꯣꯏꯔꯦ ꯍꯣꯏ ꯏꯃꯥꯁꯤ ꯑꯩꯅꯦ ꯑꯃꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯏꯃꯥꯁꯤ ꯃꯥꯁꯨ ꯁꯤꯗ ꯂꯩꯌꯦ ꯀꯣꯐꯤ ꯀꯟ ꯊꯛꯏꯌꯦ ꯃꯥꯁꯨ ꯐꯔꯦ ꯐꯔꯦ ꯅꯠꯇꯦ ꯅꯣꯏꯕꯨ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯨꯃꯤꯠꯁꯦ ꯇꯥꯁꯤꯜꯂꯛꯑꯦꯅꯦ ꯏꯃꯥꯁꯤ ꯑꯩꯈꯣꯏ ꯋꯥꯏꯊꯧꯗ ꯏꯃꯥꯟꯅꯕ ꯑꯃ ꯎꯅꯔꯤꯌꯦ ꯇꯣ ꯑꯗꯨꯗꯅꯦ ꯑꯩꯅ ꯍꯦꯛꯇ ꯁꯥꯎꯅꯤꯡꯉꯛꯏꯁꯦ ꯅꯣꯡꯃꯇꯁꯨ ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯤ ꯍꯥꯏꯌꯨꯗꯅ ꯅꯠꯇꯦ ꯅꯣꯏꯕꯨ ꯅꯁꯛꯅꯁꯨ ꯊꯤꯕꯁꯨ ꯅꯠꯇꯦ ꯅꯨꯄꯤꯅ ꯌꯥꯗ꯭ꯔꯤꯕꯔꯣ ꯅꯠꯇ꯭ꯔꯒ ꯅꯣꯏꯅ ꯄꯥꯝꯗꯕꯒꯤꯔꯣ ꯍꯥꯏꯕ ꯑꯁꯨꯛ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯔꯤꯗꯨꯕꯨ ꯅꯃꯥꯏꯁꯤꯡꯗꯨꯕꯨ ꯑꯃꯠꯇ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕ ꯍꯥꯏꯕꯅꯦ ꯑꯩ ꯑꯣꯏꯅ ꯏꯀꯥꯏꯔꯦ ꯋꯥꯅꯤ ꯊꯥꯔꯤꯛꯀꯤ ꯋꯥ ꯑꯗꯨꯗ ꯂꯣꯌꯥꯗꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯅꯣꯛꯃꯤ ꯇꯧꯔꯒ 이맛이 어디 건 ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯈꯟꯅꯔꯁꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯊꯝꯃꯒꯦꯀꯣ 이맛이 ꯐꯔꯦ ꯐꯔꯦ ꯑꯗꯣ ꯄꯪꯊꯦꯡꯗꯤ ꯊꯦꯡꯉꯛꯀꯅꯨꯀꯣ ꯊꯝꯃꯣ ꯍꯣꯏ 이맛이 ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯕ ꯇꯨꯡꯗ ꯂꯣꯌꯥꯗꯨ ꯁꯛꯍꯦꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ 알게 ꯑꯁ ꯉꯁꯤꯗꯤ 이맛이나 와다 ꯑꯃ ꯀꯥꯞꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛꯇ ꯑꯩ 이까이ꯔ이네미 ꯀꯩ ꯍꯥꯏꯔꯤꯅꯣ ꯑꯩꯈꯣꯏ ꯒꯝꯁꯦ ꯑꯁꯨꯛ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯔꯤꯁꯦ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯍꯥꯏꯔꯛꯏꯅꯤꯅꯦ ꯃꯥꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯦ ꯐꯤꯂꯝꯒꯤ ꯇꯥꯏꯞꯇ ꯑꯩꯕꯨ ꯍꯤꯡꯈꯣꯔꯥ ꯑꯩꯕꯨ ꯁꯤꯈꯣꯔꯥ ꯇꯧꯕ ꯏꯁꯩꯗꯣ ꯅꯤꯡꯁꯤꯡꯉꯛꯇ꯭ꯔꯣ ꯅꯣꯏꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯑꯗꯨꯗꯅꯦ ꯑꯩꯅ ꯐꯣꯟ ꯄꯥꯏꯅꯤꯡꯗꯦ ꯍꯥꯏꯔꯤꯗꯣ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯩꯈꯣꯏ ꯏꯃꯥꯁꯤꯁꯤꯅꯅꯦ ꯃꯕꯣꯛ ꯅꯨꯄꯤꯗ ꯑꯁꯨꯛ ꯌꯥꯝ ꯆꯣꯞꯄꯤꯁꯦ ꯖꯦꯝꯁꯅ ꯂꯨꯈꯝꯗ ꯐꯠ ꯊꯥꯔꯛꯏ ꯅꯪꯁꯨꯅꯦ ꯏꯃꯥꯁꯤꯅ ꯅꯨꯄꯤ ꯑꯃ ꯁꯤꯜꯂꯒꯦ ꯍꯥꯏꯗꯣ ꯑꯗꯨꯗ ꯀꯣꯛ ꯍꯦꯛ ꯌꯥꯔꯝꯃꯗꯤ ꯁꯤ ꯌꯧꯅ ꯋꯥ ꯉꯥꯡꯅꯔꯣꯏꯗꯕꯅꯤ ꯅꯪꯒꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯨꯄꯤꯗꯨꯕꯨ ꯀꯃꯥꯏꯅ ꯊꯤꯗꯣꯏꯅꯣ ꯈꯪꯗꯦꯗ ꯚꯥꯏ ꯑꯩ ꯅꯍꯥꯟꯒꯤ ꯅꯨꯄꯤꯗꯣ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯄꯨꯟꯁꯤꯁꯦ ꯃꯥꯒꯤ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯦ ꯑꯩ ꯌꯥꯔꯣꯏ ꯁꯤꯗꯤ ꯂꯩꯅꯥ ꯐꯖꯅ ꯍꯦꯟꯖꯤꯟꯈ꯭ꯔꯦꯕ ꯅꯨꯄꯤꯗꯨꯅ ꯐꯖꯅ ꯂꯥꯌꯦꯡꯗ꯭ꯔꯗꯤ ꯑꯣꯏꯔꯔꯣꯏ ꯅꯪ ꯇꯁꯦꯡꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯃꯊꯥꯗꯤ ꯐꯖꯅ ꯁꯥꯔꯕꯅꯤ ꯁꯛꯍꯦꯟꯒꯤ ꯈꯟꯕꯗ ꯊꯥꯖꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯏꯍꯥꯡ ꯍꯥꯡꯂꯕ ꯃꯥꯂꯪꯗ ꯃꯃꯥꯏ ꯈꯖꯤꯛ ꯅꯣꯡꯈꯠꯇꯨꯅ ꯃꯆꯤꯟꯗ ꯁꯨꯝꯅ ꯁꯣꯜꯂꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯅꯍꯥꯟꯃꯨꯛ ꯆꯦꯡꯉꯥꯟꯊꯣꯏꯒ ꯕꯖꯥꯔ ꯆꯠꯄꯗ ꯐꯨꯔꯤꯠ ꯂꯩꯔꯛꯄ ꯗꯨꯀꯥꯟꯗꯨꯒꯤ ꯃꯦꯅꯦꯖꯔꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯗ ꯑꯗꯨꯒ ꯃꯥꯗꯤ ꯁꯤꯗ ꯀꯃꯥꯏꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯍꯧꯔꯤꯗꯨꯅ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯅꯨꯃꯤꯠꯇꯨꯗꯅꯤꯀꯣ ꯑꯩꯒ ꯅꯨꯄꯥ ꯑꯃꯒꯁꯨ ꯊꯦꯡꯖꯅꯈꯤꯕꯗꯣ ꯊꯥꯖ ꯃꯈꯨꯠꯇꯨꯅ ꯃꯔꯥꯏꯕꯛꯇ ꯍꯥꯏꯐꯦꯠ ꯊꯥꯖꯤꯟꯗꯨꯅ ꯏꯁ ꯑꯩꯗꯤ ꯌꯥꯝꯅ ꯏꯀꯥꯏꯌꯦ ꯀꯃꯥꯏ ꯇꯧꯅꯦ ꯑꯩꯕꯨ ꯃꯁꯛ ꯈꯪꯉꯝꯒꯗ꯭ꯔꯅꯦ ꯈꯪꯉꯝꯃꯣꯏꯗ ꯐꯤꯅ ꯑꯁꯨꯛ ꯐꯖꯅ ꯈꯨꯝꯖꯤꯜꯂꯤꯁꯤꯕꯨ ꯀꯩꯅꯣꯅꯦ ꯑꯩꯅ ꯅꯍꯥꯟꯒꯤ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯈꯜꯂꯛꯏꯁꯤꯅ ꯇꯟꯖꯥꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗ꯭ꯔꯦ ꯑꯩꯁꯤꯗꯤꯕꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯖ ꯃꯀꯣꯛꯇꯨꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯟꯖꯩ ꯑꯗꯨꯒ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯑꯃꯨꯛ ꯂꯥꯛꯂꯤ ꯄꯥꯔꯤꯁꯨ ꯌꯨꯝ ꯍꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯝꯕꯧꯁꯤꯡꯗꯨ ꯃꯄꯨꯜ ꯄꯨꯟꯁꯤꯟꯕ ꯀꯟꯅ ꯂꯥꯛꯅꯔꯤ ꯊꯥꯖꯁꯨ ꯃꯕꯨꯡꯕꯨ ꯀꯧꯗꯨꯅ ꯂꯥꯛꯂꯒ ꯗꯥꯁꯣ ꯑꯩ ꯏꯅꯦ ꯊꯔꯣ ꯍꯣꯏꯗ ꯆꯪꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯑꯗꯨꯝ ꯊꯅꯝꯃꯦ ꯐꯔꯦ ꯁꯤ ꯃꯄꯨꯟ ꯃꯆꯥꯁꯦ ꯅꯪ ꯄꯨꯔꯒ ꯌꯨꯝꯗ ꯆꯠꯂꯝꯃꯣ ꯁꯤ ꯑꯆꯧꯕꯁꯤꯅ ꯑꯩ ꯏꯅꯦ ꯊꯔꯣ ꯍꯣꯏꯗ ꯊꯝꯃꯨꯔꯒꯦ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯂꯧꯔꯒꯦ ꯍꯣꯏ
ꯑꯗꯣ ꯗꯥꯆꯧ ꯂꯝꯕꯤꯗ ꯃꯤꯅ ꯂꯩꯒꯦ ꯍꯥꯏꯔꯛꯑꯗꯤ ꯌꯣꯜꯂꯝꯕ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ? ꯌꯣꯟꯅꯕꯅꯤꯅꯦ ꯑꯉꯥꯎꯕꯤ ꯅꯪꯕꯨ ꯃꯃꯜꯒ ꯈꯪꯉꯕꯣ? ꯏꯅꯦꯅ ꯌꯣꯟꯕꯗ ꯍꯥꯏꯐꯦꯠꯄꯨꯗꯤ ꯈꯪꯉꯦ. ꯐꯔꯦ ꯐꯔꯦ ꯅꯪꯅ ꯌꯦꯡꯉꯒ ꯍꯦꯛ ꯌꯣꯜꯂꯝꯃꯣ. ꯁꯦ ꯗꯥꯆꯧ ꯊꯥꯡꯒꯠꯄꯤꯔꯛꯑꯒꯦ. ꯑꯗꯨꯒꯅꯦ ꯐꯖ ꯆꯠꯂꯨꯀꯣ ꯑꯃꯨꯛ ꯇꯨꯁꯤꯟꯅꯤ. ꯍꯣꯏ. ꯑꯁꯨꯝꯅ ꯄꯥꯔꯤꯅ ꯊꯝꯕꯧꯁꯤꯡ ꯑꯗꯨ ꯊꯣꯡꯒꯠꯄꯤꯔꯗꯨꯅ ꯊꯥꯖꯁꯨ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ. ꯊꯥꯖ ꯍꯣꯏꯅ ꯂꯩꯔꯤꯁꯤꯒ ꯄꯥꯠ ꯑꯁꯤꯒ ꯈꯔ ꯑꯗꯨꯝ ꯅꯛꯅꯩ. ꯊꯔꯣ ꯍꯣꯏꯅ ꯑꯃꯨꯛ ꯈꯔ ꯂꯥꯞꯄꯤ. ꯊꯥꯖ ꯐꯤꯗꯨꯅ ꯃꯆꯤꯟ ꯃꯄꯥꯗꯨ ꯌꯧꯅ ꯌꯦꯠꯁꯤꯜꯂꯤ. ꯁꯣꯝꯗ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯃꯆꯤ ꯂꯦꯡꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯁꯨꯝ ꯂꯥꯛꯄꯅ ꯊꯥꯖ ꯑꯍꯨꯝꯗꯨ ꯎꯕꯗ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯗ ꯏꯀꯥꯏꯅ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ. ꯑꯁꯤ ꯑꯍꯨꯝꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯝꯃꯤꯅꯦ. ꯆꯦ ꯅꯪꯁꯨ ꯅꯍꯥꯟꯈꯩꯗꯤ ꯍꯦꯛꯇ ꯊꯣꯛꯂꯛꯏ. ꯊꯑꯣꯏꯅ ꯊꯣꯛꯍꯟꯅꯤꯡꯉꯀꯥꯟꯁꯤꯗꯗꯤ ꯁꯨꯡꯊꯣꯛ ꯍꯦꯛꯇ ꯊꯣꯛꯂꯛꯑꯣꯏꯕ. ꯑꯩꯕꯨ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ? ꯊꯥꯖꯅ ꯂꯦꯞꯄꯒ ꯂꯩꯈꯤꯕ ꯑꯗꯨ ꯎꯕꯗ ꯁꯛꯍꯦꯟꯅ ꯚꯥꯏ ꯃꯥꯒꯤꯁꯤꯕꯨ ꯄꯨꯕ ꯉꯝꯗ꯭ꯔꯖꯥꯠꯂꯣ? ꯑꯩ ꯑꯃꯨꯛꯇ ꯊꯥꯡꯕꯤꯔꯨꯒꯦ. ꯅꯣꯏ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ. ꯑꯁꯤ ꯍꯥꯏꯔꯒ ꯁꯛꯍꯦꯟ ꯇꯍꯥ ꯆꯠꯈꯤ. ꯑꯅꯤꯗꯨꯁꯨ ꯇꯤꯡꯉꯛ ꯌꯦꯡꯅꯔꯒ ꯂꯩꯍꯧꯏ. ꯑꯗꯨꯕꯨ ꯑꯍꯦꯟꯕꯗꯤ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗ꯭ꯔꯦ. ꯃꯔꯨꯞ ꯑꯗꯨꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕꯅ ꯑꯍꯨꯝꯁꯤ ꯄꯪꯉꯥꯡ ꯉꯥꯡꯅꯔꯕꯁꯨ ꯃꯂꯣꯝ ꯂꯩꯅꯗꯦ. ꯇꯧꯕꯕꯨꯗꯤ ꯁꯛꯍꯦꯟꯁꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎꯏ. ꯅꯨꯄꯤꯅ ꯋꯥꯕꯒꯤ ꯃꯇꯧ ꯎꯕꯁꯤ ꯃꯥ ꯇꯁꯦꯡꯅ ꯌꯦꯡꯕ ꯉꯝꯗꯦ. ꯁꯛꯍꯦꯟ ꯈꯖꯤꯛ ꯆꯪꯁꯤꯟꯗꯨꯅ ꯊꯥꯖꯕꯨ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯛꯏ. ꯑꯗꯨꯒ ꯅꯨꯄꯥ ꯃꯥꯅ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ ꯌꯥꯝ ꯋꯥꯕ꯭ꯔꯣ? ꯊꯥꯖ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤꯕꯅ ꯃꯤꯍꯨꯟꯗꯨꯁꯨ ꯀꯥ ꯍꯦꯟꯅ ꯆꯣꯡꯉꯤ. ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ ꯃꯥ. ꯁꯛꯍꯦꯟ ꯍꯟꯖꯤꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯁꯦ ꯑꯩ ꯊꯥꯡꯕꯤꯔꯒꯦ. ꯑꯗꯣ ꯌꯣꯟꯅꯤꯕꯨ ꯍꯥꯏꯔꯛꯄ꯭ꯔꯣ? ꯊꯥꯖꯗꯨ ꯃꯉꯛ ꯈꯖꯤꯛ ꯅꯣꯝꯗꯨꯅ ꯌꯥꯅꯤ ꯍꯥꯏꯔꯛꯑꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯗꯨꯗꯤ ꯁꯨꯝ ꯀꯣꯛꯇ ꯂꯩꯕꯗꯣ ꯋꯥꯔꯅꯤ. ꯑꯩ ꯊꯥꯡꯗꯕꯤꯔꯒꯦ. ꯊꯥꯖ ꯂꯠ ꯇꯧꯅ ꯌꯥꯅꯤꯌꯦ. ꯑꯩ ꯑꯗꯨꯝ ꯊꯥꯡꯗꯖꯒꯦ. ꯅꯪ ꯑꯩꯕꯨ ꯍꯪꯒꯣꯏꯕ꯭ꯔꯣ? ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ. ꯁꯦꯕ ꯅꯪ ꯋꯥꯔꯅꯤꯕ. ꯊꯥꯡꯗꯕꯤꯔꯒꯦꯕ. ꯋꯥꯁꯦ ꯍꯥꯏꯔꯒ ꯁꯛꯍꯦꯟ ꯈꯔ ꯍꯦꯟꯅ ꯆꯪꯁꯤꯟꯗꯨꯅ ꯊꯝꯕꯧꯗꯨ ꯊꯥꯡꯗꯔꯛꯏ. ꯇꯟꯖꯥꯅ ꯆꯥꯗ꯭ꯔꯤꯁꯨ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯉꯁꯥꯏꯗꯒꯤ ꯀꯅꯥꯁꯨ ꯎꯍꯜꯂꯣꯏ ꯃꯇꯥꯒꯨꯝ ꯄꯥꯝꯃꯨꯅ ꯊꯝꯖꯔꯤꯕ ꯃꯥꯏꯊꯣꯡꯗꯨ ꯊꯝꯕꯧ ꯃꯥꯒꯤ ꯃꯆꯤꯅ ꯃꯃꯥꯏꯗ ꯈꯨꯝꯂꯤꯕ ꯐꯤꯖꯤꯗꯨ ꯈꯖꯤꯛ ꯄꯟꯈꯤꯗꯨꯅ ꯐꯠ ꯇꯥꯔꯛꯏ. ꯊꯥꯖ ꯐꯤꯗꯣ ꯍꯥꯏꯒꯠꯄ ꯅꯪꯗ꯭ꯔꯤꯉꯩ ꯁꯛꯍꯦꯟꯅ ꯌꯦꯡꯂꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯉꯥꯏꯍꯥꯛꯇꯤ ꯑꯅꯤꯗꯨ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯆꯞ ꯂꯦꯞꯈ꯭ꯔꯕꯒꯨꯝ ꯃꯤꯠꯆꯥꯅꯩ. ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯂꯩꯔꯕ ꯇꯨꯡꯗ ꯁꯛꯍꯦꯟꯗꯨ ꯏꯉꯛ ꯉꯛꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯏ. ꯀꯩꯅꯣ ꯉꯁꯤꯁꯤꯕꯨ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ? ꯁꯛꯍꯦꯟ ꯊꯥꯖꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯏ. ꯅꯪ ꯑꯩꯕꯨ ꯅꯤꯡꯁꯤꯡꯉꯤꯕ? ꯊꯥꯖꯗꯨ ꯃꯃꯤꯠꯇꯨꯅ ꯇꯇꯨ ꯌꯦꯡꯖꯔꯛꯇꯨꯅ ꯃꯉꯛꯇꯨ ꯈꯖꯤꯛ ꯅꯣꯝꯃꯤ. ꯅꯤꯡꯁꯤꯡꯉꯤꯌꯦ. ꯁꯛꯍꯦꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯌꯤꯡꯕ ꯃꯤꯅꯣꯛ ꯑꯃ ꯇꯝꯃꯤ. ꯁꯛꯍꯦꯟꯗꯨ ꯍꯥꯏꯐꯦꯠꯀꯁꯨ ꯈꯝꯕꯜꯂꯛꯏ. ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯅꯪꯕꯨ ꯊꯤꯕꯗ ꯀꯌꯥ ꯋꯥꯔꯨꯔꯦ. ꯗꯗꯥꯗꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯑꯗꯨ ꯋꯥꯅ ꯊꯤꯔꯨꯔꯤꯕ? ꯃꯔꯝꯗꯣ ꯅꯪ ꯈꯪꯅꯤꯡꯕ꯭ꯔꯣ? ꯈꯪꯅꯤꯡꯉꯦ. ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯄꯨꯡ 2 ꯑꯗꯥꯏꯗ ꯑꯩ ꯂꯥꯛꯀꯦ. ꯑꯗꯣ ꯅꯪ ꯊꯣꯛꯂꯛꯄ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ? ꯂꯥꯛꯀꯅꯣ. ꯑꯩ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏꯌꯦ. ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯁ꯭ꯋꯥꯏꯁꯤꯗ ꯅꯪꯒ ꯈꯪꯅꯕ ꯃꯤꯒ ꯂꯩꯕ꯭ꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯦꯌꯦ. ꯗꯥꯆꯧꯅ ꯑꯩ ꯀꯩꯝꯇ ꯆꯠꯊꯣꯛꯄ ꯌꯥꯗꯦꯌꯦ. ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯃꯥꯟꯅꯕꯤꯒꯤ ꯌꯨꯝꯗ ꯆꯠꯄ ꯁꯥꯔꯒ ꯑꯗꯨꯝ ꯊꯣꯛꯂꯛꯑꯣꯕ. ꯑꯩꯗꯤ ꯏꯃꯥꯟꯅꯕꯤ ꯁꯣꯝꯇ ꯇꯤꯟꯅꯗꯦ. ꯑꯗꯨꯅ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏꯌꯦ. ꯃꯅꯤꯡ ꯃꯃꯥꯡ ꯊꯜꯂꯒ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯀꯣ. ꯁꯛꯍꯦꯟꯗꯨ ꯈꯖꯤꯛ ꯅꯣꯛꯇꯨꯅ ꯃꯦꯡꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯅꯤ. ꯑꯗꯨꯕꯨ ꯃꯃꯥꯏ ꯊꯝꯐꯝ ꯈꯪꯈꯤꯗ꯭ꯔꯦ. ꯊꯥꯖꯗꯤ ꯋꯥꯁꯨ ꯉꯥꯡꯈꯤꯗ꯭ꯔꯦ. ꯁꯛꯍꯦꯟꯅ ꯊꯝꯕꯧ ꯊꯥꯡꯗꯕ ꯁꯥꯔꯒ ꯃꯁꯛ ꯌꯦꯡꯊꯣꯛꯀꯦ ꯆꯪꯂꯛꯄꯅꯤ. ꯊꯝꯕꯧꯁꯤ ꯁꯛꯍꯦꯟꯒꯤ ꯈꯨꯠꯂꯥꯏꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯤ ꯈꯪꯖꯕ ꯅꯠꯇꯦ. ꯉꯁꯤ ꯈꯛꯇ ꯊꯦꯡꯅꯕ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯁꯨꯝ ꯍꯩꯕ ꯋꯥꯍꯩ ꯑꯃꯗ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯊꯃꯣꯏꯕꯨꯗꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯤꯡꯁꯤꯟꯕꯒꯨꯝ ꯇꯧꯔꯤ. ꯊꯥꯖ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ.
ꯃꯃꯥꯏꯗꯨ ꯁꯨꯝ ꯅꯣꯟꯊꯈꯤꯕꯗ ꯂꯩꯃꯥꯏꯗ ꯈꯖꯤꯛ ꯊꯦꯡꯈꯤꯗꯣꯔꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯛꯍꯦꯟ ꯋꯥꯗꯨ ꯊꯩꯗꯣꯔꯛꯇꯨꯅ ꯐꯔꯦꯅꯦ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯑꯗꯣ ꯅꯪꯒꯤ ꯊꯝꯕꯧꯁꯦ ꯑꯩ ꯂꯣꯏꯅ ꯂꯧꯈ꯭ꯔꯒꯦ ꯃꯃꯜꯕꯨ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯊꯥꯖꯗꯨ ꯂꯠ ꯂꯠ ꯇꯧꯗꯨꯅ ꯏꯅꯦꯅ ꯑꯗꯨꯝ ꯌꯣꯟꯕꯅꯤꯅ ꯃꯃꯜꯗꯤ ꯑꯩꯁꯨ ꯐꯖꯅ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯗꯗꯥꯅ ꯌꯦꯡꯉꯒ ꯈꯔ ꯑꯗꯨꯝ ꯄꯤꯔꯝꯃꯣ ꯁꯛꯍꯦꯟꯗꯨ ꯏꯔꯥꯡ ꯆꯦꯟꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯑꯩꯅ ꯌꯦꯡꯉꯒ ꯄꯤꯔꯝꯃꯦꯅ ꯈꯜꯂꯣꯅꯦ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯌꯥꯝꯗꯦꯅ ꯍꯣꯔꯦꯟ ꯅꯣꯏ ꯏꯅꯦꯅ ꯑꯃꯨꯛ ꯆꯩꯕꯤꯔꯣꯏꯗ꯭ꯔꯣ ꯆꯩꯔꯣꯏꯌꯦ ꯑꯗꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯅꯔꯒꯦ ꯐꯔꯦꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯄꯔꯁ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯆꯧꯉꯥ ꯆꯞꯄꯤ ꯃꯔꯤ ꯁꯠꯇꯣꯛꯇꯨꯅ ꯊꯥꯖꯗ ꯄꯤꯔꯛꯏ ꯑꯗꯨꯗꯤ ꯁꯤꯅ ꯌꯥꯔꯗ꯭ꯔꯣ ꯑꯃꯒ ꯍꯥꯞꯄꯛꯈꯣꯔꯥ ꯌꯥꯔꯅꯤꯗ ꯌꯥꯝꯃꯜꯂꯦ ꯍꯣꯔꯦꯟ ꯏꯅꯦꯗ ꯍꯪꯉꯒ ꯍꯦꯜꯂꯝꯃꯁꯨ ꯑꯃꯨꯛ ꯍꯟꯇꯣꯔꯛꯀꯦ ꯍꯟꯗꯣꯛꯇ꯭ꯔꯁꯨ ꯌꯥꯔꯦꯗ ꯍꯦꯜꯂꯝꯃꯁꯨ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯔꯣ ꯑꯗꯣ ꯋꯥꯠꯂꯝꯃꯗꯤ ꯅꯨꯡꯉꯥꯏꯇꯦ ꯁꯤꯃꯒ ꯍꯥꯞꯄꯝꯃꯒꯦ ꯗꯗꯥ ꯌꯥꯔꯅꯤꯌꯦ ꯍꯥꯞꯄꯝꯃꯅꯣ ꯁꯦꯡꯉꯦꯀꯣ ꯁꯦꯡꯉꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯋꯥꯠꯂꯝꯃꯁꯨꯅꯦ ꯍꯌꯦꯡ ꯑꯗꯨꯝ ꯑꯩ ꯍꯥꯞꯄꯛꯀꯦꯀꯣ ꯑꯗꯨꯗꯤ ꯗꯗꯥ ꯑꯩ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦ ꯉꯥꯏꯈꯣ ꯊꯥꯖꯗꯨ ꯈꯣꯡꯐꯝ ꯈꯖꯤꯛ ꯍꯜꯂꯤ ꯅꯪꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯔꯝꯃꯣ ꯊꯥꯖ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯂꯩꯁꯤꯜꯂꯛꯇꯨꯅ ꯊꯥꯖ ꯀꯧꯋꯦ ꯊꯥꯖ ꯌꯥꯝ ꯐꯖꯩ ꯁꯛꯀ ꯃꯤꯡꯒ ꯌꯥꯝ ꯆꯥꯟꯅꯩ ꯊꯥꯖꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯗꯗꯥꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯊꯤꯗ ꯁꯒꯦꯟ ꯁꯅꯥ ꯀꯧꯏ ꯏꯁ ꯑꯁꯨ ꯌꯥꯝ ꯐꯖꯔꯤꯁꯤꯗꯤ ꯐꯖꯕ꯭ꯔꯅꯦ ꯐꯖꯩꯌꯦ ꯑꯩꯒꯤꯗꯤ ꯅꯪꯅꯕꯨ ꯐꯖꯔꯗꯤ ꯌꯥꯔꯦꯗ ꯑꯗꯣ ꯅꯪꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯝꯇ ꯍꯥꯏꯔꯝꯃꯣꯕ ꯗꯗꯥ ꯑꯩꯗꯤ ꯐꯣꯟ ꯄꯥꯏꯗꯤꯌꯦ ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯑꯃ ꯂꯩꯔꯒ ꯄꯨꯔꯛꯑꯒꯦ ꯄꯨꯔꯛꯀꯅꯣ ꯑꯗꯨꯗꯤ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ ꯗꯥꯁꯧꯅ ꯎꯔꯒ ꯆꯩꯅꯤꯌꯦ ꯅꯣꯏ ꯗꯥꯁꯧꯗꯅꯦ ꯎꯍꯟꯒꯅꯨ ꯑꯗꯨ ꯑꯣꯏꯔꯁꯨ ꯐꯣꯟꯗꯤ ꯑꯩ ꯂꯧꯕ ꯉꯝꯃꯣꯏꯌꯦ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯖ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯍꯟꯗ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯛꯍꯦꯟ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯆꯞ ꯂꯦꯞꯈ꯭ꯔꯕꯒꯨꯝ ꯊꯥꯖꯅ ꯆꯪꯈꯤꯕ ꯑꯗꯨ ꯃꯃꯤꯠ ꯀꯨꯞꯇ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯅꯥꯀꯟꯗꯒꯤ ꯖꯦꯝꯁꯅ ꯌꯥꯔꯦ ꯅꯪꯗꯤ ꯍꯣꯔꯦꯟ ꯌꯨꯝꯗ ꯑꯃꯨꯛ ꯁꯥꯟꯅꯔꯣ ꯅꯪꯗꯤ ꯃꯑꯣꯡ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯍꯧꯔꯕꯣ ꯂꯍꯧꯔꯦ ꯌꯥꯝ ꯀꯜꯂꯤꯖꯥꯠꯅꯤꯀꯣ ꯅꯨꯄꯤ ꯃꯃꯥꯡꯗ ꯒꯞꯅꯦꯕ ꯅꯪ ꯇꯧꯈꯥꯏꯔꯤꯁꯦ ꯍꯥ ꯀꯅꯥꯅ ꯆꯥꯗꯣꯏꯅꯣ ꯁꯤꯗꯤ ꯅꯣꯏꯒꯤꯅꯤ ꯀꯩꯅꯣ ꯌꯥꯔꯦ ꯌꯥꯔꯦ ꯁꯥ ꯉꯥ ꯑꯍꯥꯎ ꯑꯊꯨꯝ ꯑꯣꯏꯔꯗꯤ ꯍꯔꯥꯎꯗꯧꯕ ꯁꯤꯗꯤ ꯍꯔꯥꯎꯗ꯭ꯔꯤꯅꯦꯍꯦ ꯅꯍꯥꯟꯃꯨꯛꯁꯨ ꯊꯔꯣꯏ ꯇꯞꯇꯥꯏ ꯀꯩ ꯂꯩꯁꯤꯜꯂꯨꯗꯅ ꯊꯤꯉꯥꯡ ꯍꯝꯊꯕꯗꯣ ꯑꯗꯨꯗ ꯏꯃꯥꯁꯤꯅ ꯂꯥꯟ ꯇꯧꯈꯤꯕꯗꯣ ꯀꯥꯎꯔꯦꯅꯦ ꯍꯥ ꯁꯤꯗꯤ ꯌꯨꯝꯗ ꯂꯣꯏ ꯄꯨꯁꯤꯜꯂꯣꯏꯍꯦ ꯄꯨꯁꯤꯜꯂꯁꯨ ꯈꯔ ꯈꯛ ꯄꯨꯁꯤꯟꯅꯤ ꯑꯇꯩꯗꯤ ꯂꯣꯌꯥꯒ ꯅꯣꯏꯕꯥꯅꯤ ꯌꯦꯟꯅꯔꯣ ꯂꯣꯌꯥꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯣꯟ ꯌꯦꯡꯂꯝꯕꯗꯒꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯃꯥꯁꯨ ꯊꯝꯕꯧ ꯃꯌꯥꯝꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯃꯌꯥꯝꯁꯤꯗꯤ ꯑꯩ ꯂꯧꯍꯧꯔꯕꯣ ꯖꯦꯝꯁꯇꯨ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯗꯨꯅ ꯏꯕꯥꯅꯤꯒꯤꯅꯤꯌꯦ ꯌꯥꯝ ꯍꯔꯥꯎꯗ꯭ꯔꯣ ꯌꯥꯔꯦꯍꯦ ꯋꯥꯊꯤ ꯁꯨꯝ ꯉꯥꯡ ꯂꯩꯌꯦꯕ ꯁꯦ ꯄꯨꯔꯣ ꯆꯠꯅꯕ ꯇꯧꯁꯦ ꯋꯥꯁꯦ ꯍꯥꯏꯔꯝꯗꯨꯅ ꯒꯥꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯤ ꯖꯦꯝꯁ ꯃꯈꯨꯠꯇꯨ ꯈꯨꯇꯨꯝ ꯍꯥꯏꯐꯦꯠ ꯇꯥꯁꯤꯟꯗꯨꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯃꯥꯏ ꯐꯖꯕꯁꯤꯗ ꯀꯤꯟꯁꯤꯅ ꯑꯝꯇꯪ ꯊꯤꯜꯂꯛꯄꯗ ꯅꯪ ꯗꯟꯗꯟꯗꯣ ꯎꯇꯨꯝ ꯎꯇꯨꯝꯒ ꯆꯥꯎꯈꯩ ꯊꯣꯛꯂꯛꯀꯗꯧꯅꯤ ꯃꯃꯥ ꯎꯅꯤ ꯈꯪꯗ꯭ꯔꯤꯌꯦ ꯅꯪ ꯈꯪꯉꯦ ꯅꯪꯁꯨ ꯃꯇꯨꯡꯗꯗꯤ ꯊꯤꯟꯕꯣꯏ ꯇꯧꯔꯗꯅ ꯏꯔꯣꯁꯦ ꯊꯦꯡꯈ꯭ꯔꯅꯦꯕ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯊꯝꯕꯧꯁꯤꯡꯗꯨ ꯄꯨꯔꯒ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯄꯗꯨ ꯎꯔꯦ ꯁꯛꯍꯦꯟ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯇꯧꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯂꯣꯌꯥꯅ ꯁꯛꯍꯦꯟꯒꯤ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯛꯇꯨꯅ ꯑꯀꯦ ꯀꯃꯥꯏ ꯇꯧꯔꯒꯦ ꯍꯥꯏꯔꯝꯃꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯝꯗ꯭ꯔꯤꯗ ꯑꯁ ꯇꯟꯖꯥ ꯐꯪꯉꯤꯉꯩꯗꯨꯗ ꯑꯣ ꯍꯥꯏꯍꯧꯕ ꯀꯩꯗꯧꯒꯦꯕ ꯍꯌꯦꯡ ꯍꯥꯏꯗꯣꯏꯅꯤ ꯀꯩꯅꯣ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯆꯠꯀꯗꯣꯏꯔꯣ ꯆꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯉꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯕꯨ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯃꯤꯍꯨꯟꯒꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯀꯥꯟꯁꯤꯗ ꯑꯗꯣ ꯐꯣꯟ ꯅꯝꯕꯔ ꯂꯧꯔꯛꯄꯗꯤ ꯀꯩꯗꯧꯒꯦꯕ ꯂꯧꯔꯛꯀꯗꯕꯗꯣ ꯐꯣꯟꯗꯣ ꯄꯥꯏꯗꯕ ꯑꯗꯨꯒꯤꯅꯤ ꯀꯩꯅꯣ ꯈꯪꯗꯦꯕ ꯆꯒꯠ ꯆꯒꯠ ꯑꯗꯨꯝ ꯍꯪꯉꯦꯕ ꯍꯌꯦꯡꯅꯦ ꯐꯣꯟ ꯑꯃ ꯂꯩꯔꯒ ꯄꯨꯗꯣꯏꯅꯦ ꯍꯣꯏꯅꯦ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯅꯦ ꯐꯣꯟꯒ ꯄꯥꯏꯔꯝꯈꯤꯔꯣꯏꯕ ꯌꯥꯕꯤꯔꯛꯀꯗꯧ ꯃꯥꯟꯕ꯭ꯔꯣ ꯌꯥꯔꯛꯀꯅꯤ ꯌꯥꯗ꯭ꯔꯤꯐꯥꯎ ꯇꯛꯇꯣꯏꯅꯤ ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯅꯤꯗꯅ ꯃꯤꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯑꯣꯏꯁꯅꯨ ꯀꯩꯗꯧꯔꯒꯦ ꯃꯥꯅ ꯉꯥꯏꯌꯣ ꯍꯥꯏꯕ ꯃꯇꯝꯗꯣ ꯑꯗꯨꯐꯥꯎ ꯑꯩ ꯉꯥꯏꯗꯣꯏꯅꯤ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯕꯁꯤꯕꯨ ꯐꯥꯒꯤꯔꯣ ꯅꯥꯀꯟꯗꯒꯤ ꯖꯦꯝꯁꯅ ꯐꯖꯔꯅꯤ ꯃꯥꯅ ꯆꯍꯤ 15 ꯁꯨꯔꯛꯄꯗꯗꯤ ꯑꯩꯈꯣꯏꯗꯤ ꯆꯍꯤ 40 50 ꯁꯨꯗꯣꯏꯅꯤꯅꯦ
kanade nupi yam thun thiau da ba yadre hayeng isa duna pupu ka kausiladi farak tarani basidi asumna ahum dusu nok tuna mayum mai kai panglaklami thajasu yachang bagi duk thangmai thaba loiraduna chakhum da changlaktuna chak tu thongkat pa hawi parisu machan gi manak ta changlaktuna phanama tharaga famtharai chan hayeng di kiom hekpagi hari ne Dasa kanagino hausikpo kihom hekpa yarbane ni tharu hegine mogi di kharanga na thabani na yare na hawi atai gi di khara wali ba male ado nang su chaluse yumna na than na lehobse na sok thamok subum khangdeba ngai khone nangbu ngasai thambo yon bro yon da di hayeng lalum bi da pikhinaba thajadu latli tawduna yole mamalde phajana khangdabanina lupa lising ani lahore ngasai gi mapuldo loino yon khrabo yon khre nang di kana du yoliba ai sumasa khangdiye imphal lagi male phare ne onthok na haina yon khreda dasa yame hairo oine adugi mapundudi khara supik pani lupa lising amarom yoladi yare hayobani ni tharona dasa andudi kamai tawtoiba mai tawni ge yon khadi yon kredana ado hayeng khadi ine tharona namon adum yolo harakpadi soidre yam haibagi nokfet tawraga hairakpani pari nganthoi pukham amada ensang tengkot ani haptuna chakhumduda prap changlaklami machin mopa anina noktuna leirambadu ubada masu nokfet tawna parida kochi kotlaga hairaklami jan kai numi nunga sisibo sulong notaba mi amana napu basidi puninga nusiba phari ko ani dusu khonjel aduda mamaidu fat leithoraktuna se paridu nokfet tawna anthoi ke injang no yen thong bane amana irole yam phare adudi chan akoi injang thongurano hoi daso aduna pharani se akhoi da sak sakrase ai di zaroge akhoi gi sloina thi horabani aduna kuiba yaroi ai su chatna ba tawrage thajadu mabungda yenglaktuna daso adudi se soibal dang thibiruro yarnida ai dum chakrage lapa suna tabasibu kanana kai doino adu ai rosu nungai teba parisu nokfet tawna anthoi chaksisu chasi adharni na thilagi ko lao adri chan ai chale ko hoi se parisu hogalaktuna anidu tung thamang tha thokminarai pari nganthoi gi nakanda khajik changsinduna hoi nang injang thilise kana khangoge akhoi ma khangowe adu kai dorage kesu tawdena ado tungdadi thilakanu ko ta soina khangradi wayam kainara kaniba sida mai wa pusilakano nangi che taso hoina yadrodi akhoi bani gi mari se athona se haibra anthoi tusu matamna du porakani adu yaroye matamna porak pakhudima ai loina mayok na bangamgani adubu nangala thokna badi ismu ngamoye nupa ama oiraga nupa ma daba tawrakano taso ai khangbo yam nawaye hoi yarese yimsu yore nangsu sangro minuraga kinong khankrani thangninga ga khangsano nangi sumaina wai sanabada loshindana barbar kapase ai yam sawningi ko ado hayingse thabak cha tawba leibro leye yomi poluramdri kai leyage ibani am tauna se haike tawbane adudi kona thabak ko makanda unarasi are aisu salukige nang sangro parisu nganthoi bu thilamduna mayumda amuk halakle asumna chak ising chaba loiraduna thajasu magi kada changlaktuna phamongda tapna hiptharai wakhal dusu mawon khalli asai nupa do hi maming dubo kai haiba thaja haifet ningsing bagum hiplambadagi fuk hogatuna mangaktu khajik nomi chagen sana haibani ko mingsiga la iba phibam duga hairadi asamba midi mande
Sahiso dum yama maline. Aduga hayang lakani haisina kaya mo haide zano. Ay bathoki drane. Aduga ay na maubada amukta zong kitriba mihul thamoida. Khangamda basaina ama hobugum tawrisina karige. Thaza wakhaldu khanna rasi laiba minok ama tamduna tumthakre. Pukchel chetpi thamoi chetpi mamani. Tharik nungtigi kaiba yadraba mathau amagum. Ngasisu ayuk ngana hogatuna machagi mapuroibagi sebada thawai lupjari. Tharik chakap ama puduna mapuroibagi manakta lai. Mani Chandrasu sumanga duda sajeloi kariwoi chattuna sanari. Moi pabo sa se hana thaki se. Mani Chandrasu aram chokri duda tapna famthaduna. Kadai nasaidagi nangi chase khaibada warabanine nongmagi nangna lomba chase hek thahudawda isase ichok hek chok thabugumna tawine cha adu launa Mani Chandra nokfet kasu toksili aduga wada makha taraklami nangsu se chokri sida ngakta phamudana warabani Mani Chandragi oina boy lakpoi tawba wahay aduda Tharik machanupa tholakpra haiduna mangolomda haifet yengi Moi pabo hanura kansida ko irang do khitobirano angang takhini. Hai sisi punchirolini sidabu kari akaibo yaugeba Ho adu bu haiba. Asi haram laga Tharik su wa makha taramda nokmi imung lomda changkre Mani Chandra Tharik na changkhibadu yengduna nason pik na solhawi Sibadabu na an khaibrane anubana sibagari shu na ana sibagari shu pungni chamana na tabani ko hauji ayuki pung tare sibu hanuba ai gari da pung tara taba hona deba ngaihak asumna leiraba tungda Mani Chandra imungda mamai onsinduna ai mama tabro nangbo Tharik su manung lomdagi khumlaklami Taye. na sanu pa da holadi makhadam ta lau hayone Hoi. asi hairaga Tharik machanupagi roomda muklakle Sana. Tabro. No mate he hodona dringai. Na sana khangna sumho he hogate da ko nang se. Tai. Tara dine. Sasat hogalo. Aduga ne. Makhada na pabung na lao hay hobani. Amuk tumsilano. Ay nangi mathaksida ne. Hanggat handa ka bangam de ko. Tharik ngang duna thongnawgi kartendu chingthokduna thanamlaga thokre sakhen thongnawdagi changlakliba numitki mangala duda mamittu fakli hogatuna mon mayadagi phone du lamlaga loyada call taraklami Kailangan ang ngalida. Ingon di hen ba masuler mine. Pumi ko na. Manamdo yureba. Yare yaho yang man mga saraan. Nagun kangi ko. Yarisi nang isipe dai 20k kakapake nang phone am tingam. To kan di harani saya nak hanggaban. As nang na kangki bisina yare ko. Oren phone ni da nasana kangna loislam. Thame ko. Tham. sakhen sana paisa du kap khraba tungda nokfet tawna washroom da changlaktuna machin maya sengdok paloiraga mapabungi manakta muklakle Babo kai hage. Mani Chandra mamai khazik laithorai aduga mamangda thariba chair aduda makhut thinduna laune sida phamune na sidi ipa namonda wa khara haige sakhen mapabungda haifet yenglai aduga chair adu tapna chingsinduna phammi yengoi hojipudi ipa su isa se khara phagale haibu office ta kai jasa tok sasin to budi kai hanumai tri aduna ne nangi kai no ma soibada banglaw no saugat pa fingat pa tabudo togun aduna kai su kana pa puro oi ko Babo ay ngang nati ko. Kara su ngang gadam sai gadam ne. Ya na sum moina sum hinji leisi dabu. Ay na tumina yinga lai gadro. hoine nang na haido chumdi haiba natini adu punamak oiduna su moidu nangi nakha thaba office tu hi staff ngaktani ne phaniam ngangning ba sakning ba leiraga su punamak phajile haraga them laudana thaksi khasi naina loina gadabani ikha thabadana si haigani ithak thongbadana si tawgani habase nang loina khangaba natro hojik nang angang na chabani
ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯅꯍꯩ ꯇꯝꯃꯕ ꯅꯪꯅ ꯃꯤ ꯑꯃꯗ ꯍꯦꯛꯇ ꯅꯀꯣꯛ ꯊꯣꯡꯕꯅꯤ ꯍꯥꯏꯗꯨꯅ ꯄꯪꯉꯥꯡ ꯄꯪꯁꯛ ꯁꯛꯄꯗꯤ ꯐꯠꯇꯦꯀꯣ. ꯐꯅ ꯁꯣꯏꯔꯕꯁꯨ ꯃꯤꯗꯨꯅ ꯁꯦꯝꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃꯗꯤ ꯄꯤꯒꯗꯕꯅꯤ. ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯌꯥꯝ ꯃꯥꯡꯗ ꯊꯕꯛ ꯇꯣꯛꯈ꯭ꯔꯣꯅ ꯍꯦꯛꯇ ꯇꯥꯟꯊꯣꯛꯄꯗꯤ ꯑꯐꯕ ꯅꯠꯇꯦꯀꯣ. ꯁꯛꯍꯦꯟ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯃꯔꯛ ꯐꯠꯊꯜꯂꯛꯏ. ꯑꯁ ꯀꯅꯥꯅ ꯁꯣꯡꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯄꯥꯕꯨꯡ? ꯄꯥꯕꯨꯡ ꯁꯨꯝꯇ ꯈꯟꯗꯅ ꯌꯦꯡꯉꯨꯅꯦ. ꯊꯥ ꯑꯃ ꯋꯥꯠꯂꯤꯉꯩꯗꯒꯤ ꯍꯥꯏꯅꯗꯅ ꯂꯩꯔꯕ ꯗꯤꯂꯤꯚꯔꯤꯒꯤ ꯄꯣꯠꯇꯨꯕꯨ ꯍꯧꯖꯤꯛ ꯆꯠꯂꯝꯗꯥꯏ ꯉꯥꯏꯍꯥꯛꯁꯤꯗꯕꯨ ꯊꯕꯛꯇꯨ ꯄꯦꯜꯂꯣꯏꯔꯦ ꯍꯥꯏꯔꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯁꯥꯎꯅꯤꯡꯕ ꯇꯥꯕꯅꯤ. ꯃꯁꯥꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ ꯃꯤꯗꯨꯗꯤꯅꯦ ꯇꯣꯛꯍꯟꯈꯤꯕꯅ ꯐꯠꯇ꯭ꯔꯣ? ꯃꯥ ꯑꯃ ꯇꯣꯛꯈꯤꯕꯗꯨꯅꯦ ꯑꯩꯉꯣꯟꯗ ꯃꯥꯡꯖꯕ ꯀꯩꯁꯨ ꯂꯩꯇꯦ. ꯀꯥꯟꯅꯗꯦ. ꯁꯤ ꯋꯥꯁꯤ ꯇꯣꯛꯁꯤ ꯄꯥꯕꯨꯡ. ꯃꯅꯤꯆꯟꯗ꯭ꯔ ꯃꯆꯥꯕꯨ ꯇꯞꯅ ꯐꯝꯊꯍꯟꯗꯨꯅ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯁꯤ ꯚꯥꯞ ꯇꯥꯗꯦꯗ. ꯅꯪꯅ ꯐꯅ ꯆꯨꯝꯕ ꯑꯣꯏꯔꯁꯨ ꯃꯗꯣ ꯃꯣꯏꯗꯗꯤ ꯌꯦꯛꯅꯕꯒꯤ ꯃꯔꯨ ꯍꯨꯟꯕ ꯍꯧꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨ. ꯑꯁ ꯃꯣꯏꯅ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ ꯄꯥꯕꯨꯡ? ꯃꯣꯏꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯋꯥ ꯂꯧꯗꯦꯍꯦ. ꯑꯗꯨꯁꯨ ꯍꯦꯛꯇ ꯍꯥꯏꯒꯅꯨꯅꯦ. ꯃꯤ ꯑꯃꯒ ꯑꯃꯒꯒꯤ ꯄꯨꯛꯆꯦꯜ ꯀꯅꯥꯅ ꯈꯪꯕ ꯉꯝꯒꯅꯤ? ꯑꯗꯨꯗꯤ ꯇꯧꯒꯅꯨꯀꯣ. ꯄꯥꯕꯨꯡꯁꯨ ꯃꯤꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯊꯥꯖꯩ. ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯋꯥꯈꯤꯕꯗꯨꯗꯤ ꯄꯥꯕꯨꯡꯅ ꯅꯣꯡꯃꯇ ꯍꯪꯕꯤꯕ꯭ꯔꯣ? ꯊꯦꯡꯅ ꯍꯜꯂꯛꯏ ꯁꯤ ꯈꯛꯇꯅꯦ ꯅꯣꯏꯅ ꯈꯜꯂꯤꯁꯦ. ꯍꯥꯏ ꯌꯨꯝꯗ ꯂꯩꯕ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗ ꯈꯪꯒꯅꯤ? ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯅꯪꯅ ꯍꯥꯏꯒꯗꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯀꯌꯥꯅꯤ ꯏꯄꯥꯅ ꯋꯥꯔꯛꯏꯕꯁꯦ. ꯑꯁ ꯍꯥꯏꯒꯗꯕꯗꯣ ꯄꯥꯕꯨꯡ ꯊꯣꯡꯖꯤꯟ ꯍꯦꯛ ꯀꯥꯟꯁꯤꯟꯕꯒ ꯏꯃꯥꯁꯤꯅ ꯏꯁꯧ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯛꯑꯅꯤ. ꯑꯗꯨꯗꯩꯗꯤ ꯑꯩꯁꯨ ꯍꯥꯏꯅꯤꯡꯗ꯭ꯔꯦ. ꯄꯥꯕꯨꯡꯗ ꯀꯅꯥꯅ ꯇꯝꯃꯛꯏꯅꯣ ꯁꯤ ꯋꯥꯁꯦ? ꯍꯥꯏ ꯑꯩꯁꯤ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯃꯄꯨꯅꯤꯅꯦ. ꯀꯝꯄ꯭ꯂꯦꯟ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯂꯥꯛꯐꯝ ꯊꯣꯛꯇꯕ꯭ꯔꯣ? ꯒꯣꯄꯥꯜꯁꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ. ꯅꯣꯡꯃ ꯋꯥꯔꯤ ꯐꯖꯅ ꯁꯥꯗ ꯌꯥꯔꯣꯏꯗꯧꯔꯤ. ꯃꯄꯥ ꯃꯆꯥꯅ ꯈꯣꯟ ꯀꯟꯈꯠꯅꯔꯛꯄꯗꯨ ꯇꯥꯕꯗ ꯊꯥꯔꯤꯛꯁꯨ ꯏꯃꯨꯡꯗꯒꯤ ꯇꯍꯥ ꯆꯦꯟꯊꯣꯔꯛꯇꯨꯅ ꯁꯅꯥ ꯀꯔꯤꯅꯣ ꯅꯪꯅ ꯅꯄꯥꯕꯨꯡꯗ ꯅꯆꯤꯟ ꯈꯨꯝꯃꯤ ꯃꯌꯥꯝꯗꯨꯅ? ꯋꯥꯔꯛꯇꯕ ꯃꯆꯥ ꯃꯥꯜꯂꯤꯀꯣ. ꯊꯪꯅꯕ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯑꯩ ꯏꯀꯥꯏꯖꯩ. ꯃꯅꯤꯆꯟꯗ꯭ꯔ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ. ꯃꯃꯥ ꯌꯥꯔꯦ ꯅꯪꯒꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ. ꯁꯛꯍꯦꯟ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯈꯨꯝꯗꯕ ꯃꯈꯩ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯈꯤꯒꯦ ꯇꯧꯕꯗ ꯃꯄꯥꯅ ꯈꯥꯝꯂꯛꯏ. ꯅꯪ ꯑꯝꯇ ꯉꯥꯏꯈꯣ. ꯁꯛꯍꯦꯟꯁꯤꯅ ꯈꯣꯡꯐꯝ ꯈꯖꯤꯛ ꯍꯜꯂꯤ. ꯅꯠꯇꯦ ꯅꯪꯕꯨ ꯊꯕꯛꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯞꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯄꯥꯕꯨꯡ ꯑꯩ ꯃꯇꯝ ꯈꯔ ꯂꯦꯞꯈꯤꯅꯤ. ꯑꯣ ꯐꯔꯦ. ꯁꯛꯍꯦꯟꯁꯤꯅ ꯃꯄꯥꯕꯨꯡꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯂꯥꯛꯂꯤ. ꯁꯛꯍꯦꯟꯁꯤꯅ ꯃꯤꯅ ꯂꯥꯛꯆꯕ ꯎꯁꯤꯠꯇꯕ ꯑꯣꯏꯗꯕ ꯉꯥꯡꯕꯁꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯤꯅꯤ. ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯄꯥꯕꯨꯡꯁꯨ ꯈꯪꯂꯤꯕꯅꯤ. ꯃꯆꯥꯁꯤ ꯃꯆꯤꯡ ꯐꯠꯇꯦ. ꯑꯃꯨꯛ ꯉꯥꯡꯈꯤꯕ ꯋꯥꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯒꯜꯂꯤ. ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯥꯅ ꯄꯥꯝꯈꯤꯕ ꯅꯤꯡꯈꯤꯕ ꯄꯣꯠꯁꯤ ꯂꯩꯗ꯭ꯔꯤ ꯐꯥꯎꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯔꯥ ꯍꯦꯟꯈꯤꯕꯅꯤ. ꯃꯅꯤꯆꯟꯗ꯭ꯔ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯃꯥꯏꯗꯨ ꯅꯥꯟꯊꯗꯨꯅ ꯃꯆꯤꯟꯗ ꯁꯨꯝꯅ ꯁꯣꯜꯂꯤ. ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ? ꯆꯍꯤ ꯌꯥꯝꯃꯦ ꯐꯅ ꯐꯔꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯩꯇꯦꯅꯦ. ꯇꯧꯕꯕꯨꯗꯤ ꯏꯆꯥꯁꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯆꯨꯗꯤ ꯌꯥꯝꯅ ꯇꯥꯕꯅꯤ. ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯗꯕꯅꯦ. ꯋꯥꯗꯧꯔꯤꯗ. ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯅꯤ. ꯁꯛꯍꯦꯟ ꯈꯔ ꯉꯟꯅ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤꯕ ꯃꯇꯥꯡꯅꯤ. ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪ ꯃꯆꯥꯅ ꯀꯩꯗꯧꯔꯨꯅꯤ? ꯂꯨꯝ ꯂꯥꯎꯕ ꯃꯥꯏꯊꯣꯡꯗꯨꯗ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ. ꯇꯟꯖꯥꯗꯨꯗ ꯔꯥꯏꯅꯥꯁꯨ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ. ꯁꯛꯍꯦꯟ ꯐꯣꯟ ꯑꯗꯨ ꯍꯟꯅ ꯌꯦꯡꯗ ꯐꯠ ꯄꯥꯏꯈꯠꯂꯤ. ꯍꯦꯜꯂꯣ ꯅꯪ ꯂꯣꯏꯁꯤꯜꯂꯕꯣ? ꯔꯥꯏꯅꯥꯁꯨ ꯏꯉꯛ ꯉꯛꯅ ꯃꯌꯥꯗꯨ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ. ꯂꯣꯏꯁꯤꯜꯂꯦ. ꯅꯪ ꯂꯥꯛꯇꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯁꯛꯍꯦꯟ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯅꯥꯀꯣꯡꯗꯒꯤ ꯐꯣꯟ ꯑꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ. ꯔꯥꯏꯅꯥ ꯌꯥꯝ ꯊꯥꯖꯗꯤꯌꯦ. ꯑꯩꯗꯤ ꯂꯣꯌꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ. ꯔꯥꯏꯅꯥꯗꯨ ꯊꯤꯛ ꯅꯣꯛꯇꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯒꯤ ꯅꯝꯕꯔꯒꯁꯦ ꯁꯦꯚ ꯇꯧꯕꯤꯗ꯭ꯔꯕꯣ? ꯇꯧꯏꯍꯦ ꯌꯦꯡꯍꯧꯗꯕꯩꯅꯦꯕ. ꯉꯁꯤꯗꯣ ꯂꯣꯌꯥ ꯏꯕꯥꯅꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯦꯅ ꯍꯥꯏꯅꯕ. ꯑꯗꯨꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯕꯣꯅ ꯍꯪꯕꯒꯤ ꯃꯥꯜꯂꯨꯔꯕ. ꯑꯗꯨꯏꯅꯦꯗ. ꯑꯗꯣ ꯅꯪꯕꯨ ꯊꯣꯛꯂꯛꯑꯕꯣ? ꯊꯣꯛꯂꯛꯇ꯭ꯔꯤꯌꯦ. ꯑꯩꯅ ꯊꯣꯛꯂꯛꯑꯗꯤ ꯅꯣꯏꯗ ꯍꯥꯟꯅ ꯄꯥꯏꯔꯛꯑꯣꯏꯗ꯭ꯔꯣ? ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ. ꯊꯣꯛꯄꯨꯗꯤ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯗꯤ ꯊꯣꯛꯂꯛꯑꯅꯤ. ꯑꯩꯗꯤ ꯅꯪꯅ ꯅꯍꯥꯟꯃꯨꯛ ꯊꯣꯛꯂꯛꯑꯅꯤ ꯀꯨꯏꯔꯔꯣꯏ ꯍꯥꯏꯕꯗꯨꯗ ꯂꯣꯠꯅꯒ ꯊꯣꯛꯂꯛꯏꯔꯥꯅ ꯈꯜꯂꯨꯔꯦ. ꯆꯠꯂꯣꯀꯣ. ꯑꯗꯣ ꯂꯣꯌꯥ ꯍꯣꯏ ꯖꯦꯝꯁ ꯍꯣꯏꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯗꯨꯅꯤ. ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯤ ꯅꯣꯏꯕꯨ ꯀꯥꯏꯗꯩ ꯈꯪꯅꯔꯤꯒꯦ? ꯅꯨꯄꯤꯒꯤ ꯋꯥꯔꯣ ꯅꯪ ꯍꯥꯏꯁꯦ?
Mane. As kaidinoda James budi magi hanai dum khangnari ado loya di kanano ma tholokpa kana ngai ribani ko Kanano haise? Leida ai kon hai ado simadi secret wena tamagi Phare ne. Ado nangi di hydri ko. ai gidi leidrida hayeng leira kan doina masak taagi ado reina nangsu tuna tolong na tawro nasaka tibudo uningeba Aya, nangna nasa atiba hairaga thainagi mayam do loina ningsinga kadore. Yare se. Ngasigi di nangsu thabak sathokani hairabanina sathouro. Hayeng ai thola akanda oina wari pugaina rase. hoyai Adudi aisu thamage. Nangsu nungaina sathouro. Happy journey. farine thanks nangsu fasa fasa na leuko ai tamage